Hi friend ma'am, sumaina paina yengbiyo aigi hajik si video sidiko kaina tobiyo ba si paina yengbiraga di khachang ure na ko mit na dana sumaina yung na yengbodo mit na eba adugi sumaina tor ai hajik yamna sigi kaino si sum video se yam interesting oy na semjara ko no sida english khangbi ba khangbo di sida pabi ge share ko sigi science alert ki business insider ki news ne Incredible NASA Sam reveals how art would look like if the oceans drained away. अखोई art की ocean की कोई art की समुद्र में आम से ocean में आम से का समुद्र सी न कोई देशम ocean है नहीं देना का सी में आम से लोग इसिंग जे कंगरा दी न तरगा तुलुम तरह सिंग थोकरा देगा अतो कमाइन तो वने दो शेयों ना सी उरी ना अखोई सी इंडिया नहीं ना इंडिया में आपसी सी असंग बाबूरी सी ने बाजे अतो इसिंग जे सी जे मीटर मीटर चौंगाम लौथोखराकांदा ओहौबै फिबमदो ओइबने मसिगि अदा सुमाइना रिसर्च मयाम लेत्रा कोयौना थाइनदि सिगजो स्वाइगजो हजु उद्रबा ngaतनितना अदा थाइनदि लोइ चटपा यानारामिनि समनायदा यूरोप तगे अमेरिका सकेदि सुमाइ चट यारे अदुगा काय जगरा यूरोप तगे कैनोरम चकेजो अदा यौने कोइ इंडिया तगे सि अफ्रीका तगे सुमाइ लोइना ला ऑस्ट्रेलिया तान चट याद्रा स्वाइदे को पुचोंग चोंग दा चलम बे अदो सिबदि चत्ते सुमाइ चले हाइने अदो सिमियाम जों सि माउंटेन रेस मयाम लैने मारियाना ट्रेंच काइदा स्वाइदा लैदाना अदो सिगिजे कैनोगिने नासा की सिमुलेशन निको ओस कवर अखोई ओशन जेना कवर मोस्ट ऑफ द आर हाइदेना अखोई पृथ्वी जो लोइना कवर तविने को 70% दे माउंटेन रेंज काजे लोइना कवर तविने माउंटेन रेंज अखोइना जे उरि दिकसन नते हिमालयन रेंज अदो दा रेंज अदो अखोई ब्रिजेस मयाम लै हाइजे सिजनेबा थानी एंशियंट ब्रिज हाइजे सिजे आईएसएस थोक्त्रकांददि थो आईएसएस मतमदि सुमाइ लेमदाइन आईएसएस तो लोगरकांदा आईएस तो इसिंग ओलाकांदा इसिंग जे सुम थानकलकदैको कोइ स्वाइबु स्वाइजे उबा फंगिदबनेबा स्वाइ मयाम गसे आईएस इसिंग मयाम दो लोइ ले अखोइ थाइना आईएसएस ना अखोइ लैदना लोयाम यामना इंग मतमदा आईएस लो अंजंगिबने इसिंग दो स्वाइजे इसिंग ओइना लेरमोइदेने बरफ ओनमदो सिजु वाटर लेवल जो हंदरकिबा खमला स्वाइदगा जे हंदरक लोइ हंदरकिबने अरो आइस तो सारकपदगी आइस इसिंग ओंथोकेबे इसिंग सुम हंकलक म सी लेवल वांखलक पैनेबा थाइनि मखाना लेरमिनेबा अदुगी हाइजरकेको अदेउने इन रिसेंट मे 2008 तबदि सेंगे वीडियो जे येंगे सेनगा प्लानेटरी साइंटिस्ट जेम्स ओ डोनोहॉक shows that when water jet look to removing the art 3/5 of the art surface 3/5 of art surface ne ma unai chiga ada sidia ma se Japanese aerospace exploration agency da tabak tawon pani ko hana nasa da lerame animation nasa physics Horace Mission na sengiba 2008 sengiba do adu video do adu changa yengi tane adagi mana kana tawbone ba adu video de man no caption ba timing karo edited to thuego and edit a tracker am jo hapsalema how much water drains throughout the animation here is slow motion version har ko slow motion do version am se yeng given siang ko video si yeng mina se friend kamai to ge yeng se ko ai khapi an ai pik patas re ja ko video si yeng mina ras ma khon yaw da ban yang ko sida tai si yeng si meter jong sum tholak ne ko meter ji kilometer ma yok pakan da sum urak pra sai da pochai sum urak pra sum ba sum urak tra se sum urak tra yeng mina se minute phatam ne to meter kaino de meter kaino yor kan da kilometer manga yor kan da ar se loina smain wil dare ado swai da dilai di na ja kilometer tara yor kan da de ar ching khoi jik lai ji sum kwang khalak pani da na ko ade yong na kilometer nipan yore sing je lai tra ba yor na loi smain le ram drang sing je lok thok ka de ha ban si budi oi tho roi da na ko ado ha kido khangau re na ko fra ade yong na ho kido ade yong as the ocean slowly lose water, the fast waves of hidden land emerge are continental shapes. Ne, koi continental shapes ne, वो continental shapes है कोई सना the India की map से स्माइल है Sri Lanka स्माइल है खाला तो इशिंग the side थुमजंग की बाइसी उदा बने देना कोई कई जहाँ फ्रें सी इशिंग ने थुमजंग की बाइसी उदा बने बट इशिंग जो हंदर करका अंदर कोई side जो लोग ने सम उरक बाई type तो नहीं बताइए
ꯑꯗꯣ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯁꯦꯞꯁ ꯑꯅ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯁꯨ ꯄꯨꯈ꯭ꯔꯤꯗꯣ ꯑꯩꯈꯣꯏꯅ ꯎꯕꯀꯥꯟꯗ ꯄꯨꯈ꯭ꯔꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡꯗꯨꯗꯤ ꯁꯨꯝ ꯏꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯏꯁꯤꯡꯗꯣ ꯍꯟꯊꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯎꯔꯛꯏꯗꯅ ꯑꯗꯨ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯁꯦꯞꯁ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯐ꯭ꯔꯦꯟ ꯑꯗꯨꯅꯤ 10 ꯃꯤꯇꯔ ꯈꯤꯇꯪꯈꯛ ꯆꯠꯊꯔꯀꯥꯟꯗ ꯐꯅꯌꯥꯝ ꯎꯔꯦ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕ꯭ꯔꯤꯖ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯅ ꯊꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯊꯥꯅ ꯏꯁꯤꯡ ꯏꯟꯗꯤꯌꯥ ꯁ꯭ꯔꯤꯂꯪꯀꯥꯒꯤ ꯋꯥꯔꯤꯅꯦꯕ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯁꯦꯞ ꯂꯣꯏꯔꯀꯥꯟꯗꯗꯤ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯅ ꯆꯠꯄ ꯌꯥꯔꯛꯀꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀ꯭ꯔꯣꯁ ꯇꯧꯕ ꯌꯥꯏ ꯃꯥꯏꯒ꯭ꯔꯦꯇꯦꯠ ꯐ꯭ꯔꯣꯝ ꯀꯟꯇꯤꯅꯦꯟ ꯇꯨ ꯀꯟꯇꯤꯅꯦꯟ ꯇꯧꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯊꯥꯏꯅ ꯃꯥꯏꯒ꯭ꯔꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯀꯟꯇꯤꯅꯦꯟꯇꯦꯜ ꯁꯦꯞꯇꯒꯤ ꯆꯠꯂꯒ ꯇꯧꯅꯔꯝꯃꯤꯅꯦꯕ ꯍꯣꯏ ꯃꯤꯅ ꯌꯧꯔꯦ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒ ꯌꯧꯔꯦ ꯑꯟꯇꯥꯔꯤ ꯀꯥꯏꯗꯩ ꯊꯥꯏꯅꯤ ꯀꯃꯥꯏꯅ ꯍꯤ ꯌꯣꯜꯂ ꯆꯠꯉꯝꯗꯦꯕ ꯌꯦꯡꯉꯨꯅꯦ ꯇꯦꯟꯁ ꯑꯣꯐ ꯊꯥꯎꯖꯟꯁ ꯑꯣꯐ ꯏꯌꯔꯁ ꯑꯦꯒꯣꯀꯣ ꯆꯍꯤ ꯂꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯆꯦꯁꯇꯔꯅ ꯈꯣꯡꯅ ꯆꯠꯄ ꯉꯝꯃꯝꯃꯦꯕ ꯀꯨꯠ ꯋꯥꯛ ꯐ꯭ꯔꯣꯝ ꯀꯟꯇꯤꯅꯦꯟꯇꯦꯜ ꯌꯨꯔꯣꯞꯇꯒꯤꯅ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯌꯨꯔꯣꯞꯇꯗꯤ ꯌꯨ ꯀꯦ ꯁ꯭ꯋꯥꯏ ꯂꯩꯗꯅ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯌꯨꯔꯣꯞꯁꯤ ꯂꯩ ꯌꯨꯔꯣꯞꯀ ꯁ꯭ꯋꯥꯏꯒꯁꯦ ꯁꯦꯞ ꯂꯩꯔꯝꯕꯒꯤ ꯆꯠꯄ ꯌꯥꯏꯅꯦꯕ ꯊꯥꯏꯅꯗꯤ ꯂꯩꯔꯝ ꯄꯣꯠꯇꯦꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯌꯨ ꯀꯦ ꯁ꯭ꯋꯥꯏ ꯂꯩꯗꯅ ꯁ꯭ꯋꯥꯏꯗ ꯊꯥꯏꯅ ꯁꯨꯃꯥꯏꯅ ꯈꯣꯡ ꯆꯠ ꯌꯥꯔꯝꯃꯤꯅꯦꯕ ꯁꯤꯒꯤ ꯍꯪꯒꯄꯥꯟꯁꯤ ꯏꯁꯤꯡꯅꯤꯗꯅꯀꯣ ꯑꯗꯨꯒꯤꯅꯤ ꯐ꯭ꯔꯦꯟ ꯑꯗꯨꯒ ꯁꯤ ꯆꯠ ꯌꯥꯏꯁꯦ ꯑꯗꯣ ꯐ꯭ꯔꯣꯝ ꯁꯔꯕꯤꯌꯥ ꯇꯨ ꯑꯂꯥꯁꯀꯥ ꯑꯦꯟ ꯐ꯭ꯔꯣꯝ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯇꯨ ꯗ ꯑꯥꯏꯂꯦꯟ ꯁꯔꯥꯎꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯑꯥꯏꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯁꯦ ꯁꯤ ꯑꯣꯏꯔꯦꯅ ꯈꯜꯂꯣ ꯃꯅꯥꯛꯇ ꯁ꯭ꯋꯥꯏꯗ ꯄꯣꯂꯤꯅꯦꯁꯤꯌꯟ ꯑꯗꯨꯗ ꯃꯌꯥꯝ ꯇ꯭ꯔꯣꯕꯤꯌꯟꯗꯔꯁ ꯑꯥꯏꯂꯦꯟ ꯃꯌꯥꯝ ꯂꯩꯕꯗꯣ ꯂꯣꯏ ꯆꯠꯄ ꯌꯥꯏꯅꯦꯕ ꯑꯁꯇ꯭ꯔꯦꯂꯤꯌꯥꯁꯦ ꯁꯤ ꯂꯩꯔꯦꯅ ꯈꯜꯂꯣꯕꯀꯣ ꯑꯗꯨꯅꯦ when the last ice occur a lot of ice at the poles of the when the last ice is ꯇꯣꯊꯣꯛꯑꯀꯥꯟꯗꯀꯣ a lot of water was ꯑꯩꯈꯣꯏꯒꯤ ꯄꯣꯜ ꯃꯌꯥꯝꯗ ꯑꯥꯏꯁ ꯑꯣꯏꯅ ꯂꯣꯏ ꯂꯣꯛ ꯑꯞ ꯇꯧꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯑꯥꯔꯠꯅꯤꯗꯅ ꯁꯦ when the last ice is occur a lot of water was low ice at the poles of the planet ꯏꯁꯤꯡ ꯑꯣꯏꯅ ꯑꯥꯏꯁ ꯃꯇꯝꯗ ꯏꯁꯤꯡ ꯑꯣꯏꯅ ꯂꯣꯏ ꯂꯩꯁꯟꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯁꯤ ꯃꯇꯝꯗ ꯏꯁꯤꯡꯗꯣ ꯂꯩꯁꯟꯈ꯭ꯔꯦꯀꯣ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯕ꯭ꯔꯤꯖꯦꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯌꯨꯁ ꯇꯨ ꯑꯦꯛꯁꯤꯁꯇꯅ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯣ ꯄꯣꯜꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯁꯥꯔꯛꯑꯕꯅꯤꯅ ꯏꯁꯤꯡꯗꯣ ꯂꯣꯏ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯣꯟꯇꯤꯅꯦꯟꯇꯦꯜ ꯕ꯭ꯔꯤꯖ ꯃꯌꯥꯝ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯆꯠꯅ ꯌꯥꯝꯗꯣ ꯂꯣꯏ ꯊꯨꯝꯖꯤꯟꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯐꯥꯎꯅ ꯌꯥꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯁꯦ ꯑꯟꯗꯃꯥꯟꯗ ꯆꯠꯀꯦꯕꯗ ꯖꯍꯥꯖ ꯇꯣꯡꯗꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯗꯤ ꯌꯥꯗ꯭ꯔꯦꯗꯅꯀꯣ ꯐ꯭ꯔꯦꯟ ꯑꯗꯨꯅꯅꯦ ꯍꯥꯏꯁꯦ ꯑꯥꯁ ꯂꯣꯡꯒꯦꯁ ꯆꯦꯟꯖ ꯑꯣꯐ ꯃꯥꯎꯟꯠ ꯑꯩꯈꯣꯏ ꯁꯦꯄꯤꯌꯔꯁ 100 ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯦꯚꯦꯜꯁꯤꯅ ꯀꯤꯂꯣꯃꯤꯇꯔ 2-3 ꯇꯥꯕ ꯍꯟꯊꯔꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯁ꯭ꯋꯥꯏ ꯂꯩꯔꯝꯕꯗ ꯀꯤꯂꯣꯃꯤꯇꯔ 2-3 ꯍꯥꯏꯁꯦ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯥ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯡꯒꯦꯁ ꯔꯦꯟꯖ ꯑꯣꯐ ꯃꯥꯎꯟꯇꯦꯟꯒꯁꯦ ꯊꯣꯛꯂꯛꯑꯦ ꯍꯥꯏꯁꯦ ꯃꯤꯠ ꯑꯣꯁꯦꯟ ꯔꯦꯟꯖꯅꯦꯕ ꯃꯤꯠ ꯑꯣꯁꯦꯟ ꯔꯦꯟꯖ ꯍꯨꯏꯆ ꯁ꯭ꯇ꯭ꯔꯦꯆꯦꯁ ꯑꯣꯚꯔ 37,000 ꯃꯥꯏꯜꯁ ꯍꯥꯏꯁꯦ ꯑꯁ ꯀꯌꯥꯝ ꯁꯥꯡꯈ꯭ꯔꯕꯅꯤ ꯃꯤꯠ ꯑꯣꯁꯦꯟ ꯔꯦꯟꯖ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯐ꯭ꯔꯤꯀꯥ ꯀꯟꯇꯤꯅꯦꯟꯁꯤ ꯂꯩꯔꯦꯅ ꯈꯜꯂꯣꯕꯀꯣ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯁꯥꯎꯠ ꯑꯃꯦꯔꯤꯀꯟ ꯁꯨꯃꯥꯏꯅ ꯂꯩꯔꯦꯅ ꯈꯜꯂꯣ ꯑꯗꯣ ꯃꯤꯠ ꯑꯣꯁꯦꯟ ꯔꯦꯟꯖꯀ ꯂꯩꯕꯗꯣ 37,000ꯒ ꯁꯥꯡꯉꯦ ꯍꯥꯏꯖꯧꯅ 60,000 ꯀꯤꯂꯣꯃꯤꯇꯔꯅ ꯀꯌꯥꯝ ꯁꯥꯡꯈ꯭ꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ 90% ꯑꯣꯐ ꯗ ꯑꯗꯨꯗꯣ ꯑꯟꯗꯔ ꯋꯥꯇꯔꯗ ꯂꯩꯈ꯭ꯔꯕꯅꯦꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕꯅꯤꯅꯀꯣ ꯊꯥꯏꯅ ꯊꯨꯝꯃꯝ ꯄꯣꯠꯇꯦ ꯑꯩꯈꯣꯏꯅ 6,000 ꯃꯇꯝꯗꯗꯤ 6,000 ꯃꯤꯇꯔꯒꯨꯝꯕ ꯌꯧꯔꯀꯥꯟꯗꯗꯤ 20,000 ꯐꯤꯠ ꯍꯥꯏꯁꯦꯀꯣ ꯁꯤ ꯃꯇꯝꯗꯗꯤ ꯏꯁꯤꯡꯁꯦ ꯂꯩꯇ꯭ꯔꯦꯕ ꯏꯁꯤꯡ ꯂꯧꯊꯣꯛ ꯇꯥꯗꯦꯀꯣ ꯑꯗꯨꯅ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯔꯤꯌꯥꯅꯥ ꯇ꯭ꯔꯦꯟꯁꯀꯨꯝꯕꯗꯗꯤ ꯃꯣꯏꯗꯗꯤ ꯀꯩꯅꯣꯅꯦ 11 ꯀꯤꯂꯣꯃꯤꯇꯔꯅꯤꯅ ꯃꯥꯔꯤꯌꯥꯅꯥ ꯇ꯭ꯔꯦꯟꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯤꯄꯦꯁ ꯇ꯭ꯔꯦꯟꯁ ꯂꯨꯔꯤꯁꯦ ꯑꯗꯨꯕꯨꯛꯇꯤ ꯂꯩꯌꯦꯕ ꯕꯠ ꯏꯠ ꯇꯦꯛꯁ ꯅꯤꯌꯔꯂꯤ ꯑꯅꯥꯗꯔ 5 kilometers 5,000 meters to empty the deepest reaches of the Mariana Trench ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯀꯟꯇꯤꯅꯦꯟ ꯑꯣꯁꯦꯟ ꯐ꯭ꯂꯣꯔꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯣ emptying the oceans seas unearths not only the oceans but ancient story of humanity ꯃꯌꯥꯝ ancient story ꯃꯌꯥꯝꯁꯦ ꯄꯨꯊꯣꯔꯛꯏꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯁꯦꯟꯁꯦ ꯂꯧꯊꯣꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯊꯥꯏꯅ ꯀꯃꯥꯏꯅ ꯇꯧꯅꯔꯝꯒꯦꯗꯣ ꯈꯪꯉꯤꯅ ꯑꯩꯈꯣꯏꯁꯦ ꯑꯥꯏꯁꯦꯁꯀꯁꯦ ꯍꯤꯡꯉ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯥ ꯐ꯭ꯔꯦꯟ ꯑꯗꯨꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯑꯩꯁꯦ ꯈꯤꯇꯪ ꯄꯤꯍꯟꯒꯦ ꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯃꯨꯛꯀ ꯂꯥꯁ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦ
좀 ꯊꯣꯛꯂꯛꯀꯅꯤ ꯌꯦꯡꯉꯣ ꯅꯣꯏ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯌꯦꯡꯒꯦ ꯁꯤ ꯌꯦꯡꯉꯣ ꯂꯤꯡꯛꯁꯦ ꯑꯩ ꯍꯥꯞꯄꯤꯔꯛꯀꯦ ꯅꯣꯏ ꯏꯪꯂꯤꯁ ꯈꯪꯕ ꯅꯣꯏꯕꯨꯗꯤ ꯄꯥꯕꯤꯔꯣ ꯇꯧꯔꯦ ꯁꯨꯝ ꯍꯥꯒꯠꯄꯥꯟ ꯁꯨꯝ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯁꯤ ꯃꯥꯎꯟꯇꯦꯟ ꯔꯦꯟꯖ ꯃꯌꯥꯝꯗꯨꯅꯦꯕ ꯍꯧꯖꯤꯛ 3 ꯀꯤꯂꯣꯃꯤꯇꯔ ꯌꯧꯁꯜꯂꯦ 3000 ꯃꯤꯇꯔ ꯌꯧꯔꯦꯅ ꯃꯥꯎꯟꯇꯦꯟ ꯔꯦꯟꯖ ꯃꯌꯥꯝꯁꯦ 37,000ꯒ ꯁꯨꯏꯌꯦ ꯏꯁ ꯁꯤ 5,000ꯗꯗꯤ ꯏꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯦꯕ 5,000 ꯌꯧꯔꯛꯄꯗ ꯏꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯃꯥꯡꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯂꯨꯍꯧꯕ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯒꯤ ꯐꯤꯂꯤꯄꯤꯟꯁ ꯂꯣꯝꯗ ꯂꯥꯛꯑꯒ ꯃꯔꯤꯌꯥꯅꯥ ꯇ꯭ꯔꯦꯟꯁ ꯀꯥꯏꯅ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯄꯥꯗꯅ ꯂꯩꯍꯧꯔꯤꯁꯦ ꯏꯁꯤꯡꯁꯦ ꯐ꯭ꯔꯦꯟ ꯁꯤꯁꯦ ꯊꯥꯏꯅ ꯄꯣꯜꯁꯇ ꯂꯩꯔꯤꯀꯥꯟꯗ ꯁꯤꯃꯛꯇꯤ ꯇꯧꯗ꯭ꯔꯦꯀꯣ ꯊꯥꯏꯅ ꯂꯩꯔꯝꯕ ꯊꯕꯛꯅꯤ ꯍꯥꯏꯕ ꯑꯗꯨꯅꯦ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯁꯤ ꯅꯩꯗ꯭ꯔꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯦꯅꯤꯃꯦꯁꯟꯅꯤ ꯑꯗꯨꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕꯅꯤꯗꯅ ꯁꯤ ꯀꯩꯅꯣꯅ ꯄꯨꯇꯧ ꯇꯧꯁꯟꯕ ꯅꯠꯇꯦ ꯅꯥꯁꯥ ꯁꯥꯏꯟꯇꯤꯁꯅ ꯇꯧꯕꯅꯦꯕ ꯈꯪꯉꯦꯅ ꯐ꯭ꯔꯦꯟ ꯆꯥꯎꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯗ꯭ꯔꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯊꯥꯏꯅꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗꯒꯤꯅ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯤꯂꯤꯄꯤꯟꯁ ꯀꯩꯀꯥ ꯁꯣꯝ ꯀꯩꯅꯣꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯂꯦꯁꯤꯌꯥ ꯀꯂꯥꯂꯝꯄꯨꯔ ꯂꯣꯏ ꯂꯥꯟꯅꯕ ꯌꯥꯔꯝꯃꯤꯅꯦꯕ ꯏꯁꯤꯡꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯁꯤ ꯊꯥꯏꯅ ꯊꯣꯛꯈꯤꯕꯅꯦꯕ ꯂꯥꯁ ꯑꯥꯏꯁ ꯑꯦꯖ ꯃꯇꯝꯗ 10,000 years ꯃꯃꯥꯡ ꯁꯨꯈ꯭ꯔꯦꯅ ꯂꯥꯁ ꯑꯥꯏꯁ ꯑꯦꯖ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯁꯨꯝ ꯍꯥꯏꯔꯛꯄꯅ ꯃꯩꯇꯩꯂꯣꯟ ꯈꯪꯗꯕ ꯃꯌꯥꯝ ꯈꯔ ꯈꯪꯖꯁꯅꯨꯀꯣ ꯑꯩꯅ ꯍꯥꯏ ꯃꯌꯥꯝꯗꯨꯁꯨ ꯃꯩꯇꯩꯂꯣꯟ ꯈꯪꯗꯕ ꯃꯤꯅꯁꯨ ꯈꯪꯗꯕꯁꯨ ꯌꯥꯏ ꯍꯣꯏ ꯑꯩ ꯂꯤꯡꯛꯁꯨ ꯍꯥꯞꯆꯔꯛꯀꯦ ꯁꯤꯁꯦ ꯐ꯭ꯔꯦꯟ ꯑꯗꯨꯗꯤ ꯐꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯒꯨꯗ ꯃꯣꯔꯅꯤꯡ